Matamgi Manipuri Wari channel asibu tabiriba khwaibom namakpo taramna okjari. Ngasisu amok mahausagumna poduna lagjari. Yak Laobi Afaobi manga suba tangkak mayam punna taminarasi. Mache leksinana hainaridu tadakai mangak thangatuna yenglaga leibaduda Lilina kaina cheche kanadana yengidoba leksina baf oidraduna set khumlaklami kaino aina nusiba nate kaishanate Lili ngakta mache de yenglaga kaino ne cheche nangmu ngawrba leksina hanglido amuksu paukhum pidabida wahang oina makut khudom biduna thillaga hanglai adese kanano siba Lili so machi gi khut thilliba maikai romda onthoklaga yengi lantin mena sajik kaklaga leibaduda set khumlaklami ai bab tare dalan se oire asaide ki chichi na yengi se hoi ni mani nanga khangna bra siba khangna de kaino me mangonda ne aina tuition tawrise direct am haibani class 10 da 15 position lauri ne yare hai pari sidi managa taksila adana Lili machi de sugatlaga mana hangbaduda takpiraga leksina Lili da yenglaga nokduna is tawrise gune ada aiga khangnei ase akhoi school pulle memi su hangam hekpa loireduna lebak leida lupa kuntra piramlaga thorai lebak leiso horen thongbada manam nungsina bahaidana phadigom kharaga ising tilau ama aniga su heklaga hapiraklami Mimi do machin manaw ani na chiptha yenglaga wari tawbado ubada nakandagi hangai bhem chalasi laudana kanano noina yengluduba asi hairaga maso haiphet mangaktu nonthaduna yengi Lili di mama da onsilaga mama aikhoi chiche se dalan ga class banai moi school da taminai hai memi su kai shu khandana lanjen brane nachina nawni yengluduba Pare ado laose chalasi Ningthouja oire matamguse hekta khanghaudi Lili ga leksina ga so hoi haiduna madung inaraga dum lagli lenchen ba sajik porado makokta thangatuna puduna sumanglom de changai madu ubada inkhonlom da gi thoraklaga macha gi nakte changsinduna lebak leina hairi kadai ima thangda bigese asi haiduna mama macha punna sajik hapa polang achobado makhada thami Lebak leina amok makha tarai yare horene ima hapiragi sajik tumadi ado nangbu chakalama bro chathoklagera ima thiraklage nallida ima ai leiri ngak ti ngokigi horen mamjilakpaga charase haujikte chathoade horen ahengda soidana lamane hoi ima nadi nang chaklamamgadrana chakado ngantana hek thongalore andudi nang kada loiramoko Ima jalon biragi jakdana horen jana naba oi ado ima jado lairi isung class amta hanu thakige leramo ima pu biragi asi haiduna imung da jangkhre lanchen baso somang de lairi babaltin du dagi ising tawraga makhong mokhotu haipe chamthoklaga phadina kangna taithoklaga magi kada lairi kenge haidana jangai lebak leina ising glass athanba ma puraktuna table da thamlaga hairi Adudi nang sulairik padoinina pauro imaso ngarang du kobi khara thabani ising khuya amamamda chaibiru kige imade cha tha aroidro aidi thakningdre ne he nangne lairik to yingjaro ko somde leksinana numidang chak toklaba matung magi purakpa mapi maroldo kaborta tapna amamamda oina thoplaga hapchili Lilina phamungda khongrai chanduna phamlaga machine tawrido yengna Cici, nang ngasai dalanda muna yengi do kaigino leksina mana tawrido adum tawna chatho he angang ni kaina chumna angang amoy bagi wangang denem se pha ek thazilaktana Lili amuk so paithokduna mabok khupatadi khangjaribo pamadi haibi ge taw pukphattabi leksina Lili gi waduda phi thupadu toklaga yengthoraktuna is Yabira ani he aina haibabo yadraga nangna haidoiba chiche na hana hairaba haise chiche nangdi am ngamina nupi na bo
Masi angangsiri chakat hengangadana se nang hek thuporo phigase ei tumage chatho hai tumningi asi hairaga phamungda phanchong khalai Lily di noglaga is ngai ko che kino mai bige ba chiche nang di pura mai ni na taning de chalo nang asaida ai ba haira rege ba ado kei anova drama na chiche na pura idu ba ongoing drama kei yauge ai di ama hometown cha do adu yeng bane adu daga akhoi mana ai ni yeng khangwadai net balance kam da hakidre nei ne sei pura hincha bi ni khanga ba Liksina hipna phone do yeng laga kalak hek beli da ko angang nang haipa yam sai aduna ni is mi changa dana adu ti che episode 13 14 ga do to amani ba amte yeng jege ba please aduna taba hantak ta loi ki da ngari ba yam ya ho bane egi laptop ta adu aina nga sai drawing room da thamam bane andai ta ro yeng ro to Lily sugat lamaga khangni banang chi asi hairam laga puk hauga tuna sound thokri Liksina do phone da insta chang laga nga sai kapa photo ama ani upload tawrami aduga data off amo set tawshilamaga tumin hip tuna lei Elina hanagom mama mapada ningai to balepte kumhai maya naksilakpagi sel ni bahuraklami kon pheng libi mama gi phichi paidana tana hanglami ima aina haiba paisa du kamai tawduna haiba Saki sukon du phengna as kaino kaigi paisa no be Diwali gift kainaga mayangi chanabi du da ko thawai yam nupsingana adu sarupudi Ningthouja kawado oina pige as yari ba ima nangna bibiyo haiba sunatana baba da giloge haiba neba aima napa gaiga chap manadro manade kaiso oh bahare dudi napa da nang hairu jalo ima Nangko chalo to konjem ta sasat gyan dana phenge ai phengo ba ado baba dam ta haibiyo ba aina chak sing hona dana calling phingba khotpa se nang se leisa bi haidu phara abani ima si tawsira khara mating pangbi ge di nong ta haide aduga paisa ni ramdai dana ima na is ima na sum tawdu da tawbi da bane aiso set nan khai taw bai kaino tawroina tawbi da bai wani Saki kon afing basingdo amamam ta jamba hauna airini nak chinda khak haiboina tawradana nang ama as ai khoi ma si diba oh jangro so lairi ka do ngai hak ta yingor chak hik tokpaga phamung da jangno ai tapna ne kon ga se phengwa loiraga napa da hairage yarbo oi adumai nga sai ni haiba yaba do bo sum ngangdri khai yana bai ta Asi haiduna magi karom da jatkre Sakina machinda salhawi Tida anghawi sidi Somdana Pritam ga Edison ga puna wari tawri Edison phone du kanna metle Pritam na yenglaga Kanano nangna kanna text tawri duba Edison phone du met na Elina nida Elina ba Ohoi mi nang balik sina pa mi haidai ne Aduga kahiga Elina goina raba Os taning de mi friend ko friend gi mamangda girl habjilaga loire kaino oh ai saw to reba kaidau saw doino ai nai sei chumbu chumdra adum 24 hour paw phongna leidina bani friendly hairaga sidabu kamai chingna roi doino Edison handakti phone du thamlaga serious tana bye ai Elina gi matengna Liksina da haigan gi tawbani nangbo babdum da lana khanu ga darage aina tawba thabako nangona kai gi ta oidoino khangre ado bai loinara ade sumnung shinara kani ko nupi no ba friend oi baya da haiba mun sulaiban sa sanda phau leiminara de tikna jana de nungsinara ai haiba ipa ipu gi paw do kaung da bai os ai kai su khanda haiba ne bai nangna khanda so mana khalamadi Yare to oza nang mangai ni khangiba ado ayengse moirum dapta chaluse kadau de moirum da de Diwali ge gibam ta pige ba oh soidre dana somde so Liksina do mathanta wakal khallaga lerami aina khalese bu kaino natine aibo manung siru pakai dura aidi
ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯕ ꯍꯩꯔꯨꯔꯕꯀꯣ ꯑꯣ ꯂꯤꯂꯤꯅ ꯃꯅꯤꯡꯗꯒꯤ ꯃꯆꯤꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯒ ꯗꯪ ꯂꯦꯛꯁꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯈꯪꯉꯦ ꯍꯩ ꯀꯩ ꯑꯉꯥꯎꯕꯤꯅꯣ ꯁꯤꯕꯣ ꯇꯝꯅꯔꯥꯏ ꯑꯣꯏ ꯇꯧꯔꯗꯅ ꯀꯩꯅꯣ ꯍꯥ ꯀꯩꯗꯧ ꯆꯪꯂꯤꯅꯣ ꯁꯤꯗ ꯂꯤꯂꯤ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯏ ꯆꯤꯆꯦ ꯅꯪ ꯈꯣꯟꯗꯥꯁꯤꯗꯤ ꯐꯖꯅ ꯍꯥꯎꯇꯦꯍꯦ ꯗꯥꯂꯟꯅ ꯌꯥꯕꯤꯅꯤ ꯊꯥꯖꯗꯦꯕꯣ ꯈꯣꯟꯗꯥꯂꯨꯗꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯕꯅꯤꯀꯣ ꯂꯦꯛꯁꯤꯅ ꯇꯞꯅ ꯂꯤꯂꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯟꯒ ꯁꯦꯝꯂꯒ ꯍꯥꯏꯔꯛꯏ ꯑꯦ ꯑꯣ ꯑꯗꯨꯗꯤ ꯀꯦꯁꯟꯅꯗꯅ ꯃꯁꯤꯗꯩꯁꯤꯗ ꯂꯤꯂꯤ ꯀꯩ ꯂꯩꯒꯦ ꯅꯪ ꯁꯤꯗ ꯆꯪꯂꯛꯏꯁꯤꯕꯣ ꯁꯨꯃꯥꯏꯒ ꯍꯥꯏꯇꯥꯔꯤꯅꯦ ꯑꯁ ꯇꯜꯂꯤꯍꯦ ꯆꯤꯆꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯎꯔꯁꯦ ꯃꯃꯥꯅ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯔꯕꯅꯦ ꯀꯧꯗ꯭ꯔꯣꯅ ꯂꯥꯛꯄꯤꯕꯩ ꯋꯥꯅꯤ ꯁꯤꯡꯆꯥꯕꯤꯁꯤꯗꯤ ꯈꯪꯉꯦ ꯌꯥꯔꯦ ꯑꯕꯣ ꯆꯠꯂꯣ ꯂꯥꯛꯑꯒꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦꯕ ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯗꯦꯅ ꯆꯩꯔꯛꯀꯅꯤ ꯆꯩꯔꯣꯏꯖꯣ ꯆꯠꯂꯝꯃꯣ ꯂꯤꯂꯤꯗꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯊꯣꯛꯈ꯭ꯔꯦ ꯂꯦꯛꯁꯤꯅꯥꯁꯨ ꯅꯣꯛꯂꯒ ꯇꯞꯅ ꯃꯇꯨꯡꯗ ꯏꯅꯈꯤ ꯁꯣꯝꯗꯁꯨ ꯆꯥꯛꯁꯪꯗ ꯂꯩꯕꯥꯛ ꯂꯩ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯣꯏ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯦꯍꯦ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯅ ꯕꯟ ꯂꯩꯇ꯭ꯔꯤꯕ ꯃꯉꯥꯎꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯂꯦꯟꯆꯦꯟꯕ ꯃꯃꯥꯅ ꯉꯥꯡꯂꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯉꯛꯅ ꯍꯪꯉꯛꯏ ꯀꯩꯅꯣ ꯏꯃꯥ ꯀꯅꯥ ꯏꯝꯐꯥꯜ ꯅꯨꯄꯤꯅꯣ ꯍꯦꯔꯥ ꯅꯪꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯩ ꯍꯥꯏꯕ ꯏꯝꯐꯥꯜꯗꯒꯤ ꯕꯤ ꯑꯃꯗꯣ ꯑꯗꯨꯅꯤꯗ ꯂꯟꯆꯦꯟꯕꯁꯨ ꯂꯦꯛꯁꯤꯅ ꯂꯥꯛꯏ ꯍꯥꯏꯕ ꯂꯤꯂꯤꯅ ꯇꯝꯕꯗꯒꯤ ꯈꯪꯂꯕꯅꯤ ꯃꯁꯛ ꯎꯗ꯭ꯔꯁꯨ ꯃꯃꯤꯡꯗ ꯈꯪꯕꯅꯤ ꯑꯗꯨꯅ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ ꯑꯐꯥꯎꯕꯤꯗꯣ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯒ ꯃꯥꯜꯂꯨꯔꯦ ꯃꯗꯨꯅ ꯐꯠꯇ꯭ꯔꯣꯅꯦꯍꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕꯁꯨ ꯉꯝꯃꯔꯣꯏ ꯂꯟꯆꯦꯟꯕ ꯑꯦꯟꯁꯥꯡ ꯃꯍꯤꯗꯣ ꯄꯨꯈꯝꯗ ꯍꯩꯔꯒ ꯇꯣꯠꯅ ꯑꯁ ꯌꯥꯔꯦꯁꯦ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯃꯤꯒꯤ ꯋꯥꯔꯤ ꯇꯧꯔꯅꯨ ꯆꯥꯛ ꯆꯥꯔꯒ ꯀꯣꯟꯅꯅꯦ ꯃꯦꯟ ꯇꯥꯅ ꯂꯤꯔꯣꯁꯦ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯗꯤꯕ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯦꯂꯤꯅꯥ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ ꯌꯦꯠꯇ ꯑꯃꯨꯛ ꯌꯦꯡ ꯑꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯀꯟꯅ ꯀꯦꯔꯤ ꯁꯈꯤ ꯆꯪꯉꯛꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯌꯥꯝ ꯀꯦꯔꯦꯗ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯦꯂꯤꯅꯥ ꯃꯁꯝꯗꯨ ꯍꯥꯠꯅ ꯑꯍꯧ ꯗꯤꯋꯥꯂꯤꯒꯤ ꯒꯤꯐ ꯄꯤꯕ ꯊꯣꯛꯎꯒꯦ ꯇꯧꯕ ꯃꯤ ꯃꯃꯥꯡꯗ ꯆꯃꯣꯠ ꯊꯣꯛꯄ ꯌꯥꯔꯤꯕꯣ ꯀꯅꯥꯗꯅꯣꯅꯦ ꯅꯪ ꯄꯤꯅꯤꯕꯣ ꯏꯃꯥꯟꯅꯕꯗꯅꯦ ꯏꯃꯥ ꯅꯃꯥꯟꯅꯕ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯦꯂꯤꯅꯥ ꯁꯝꯆꯦꯠꯇꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯝꯂꯒ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯏꯃꯥꯟꯅꯕꯤ ꯍꯥꯏꯔꯒ ꯅꯪ ꯉꯥꯡꯍꯧꯔꯣꯀꯣ ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜ ꯌꯧꯕꯗꯗꯤ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯃꯛꯏ ꯄ꯭ꯔꯤꯇꯝꯒ ꯑꯦꯗꯤꯁꯟꯒꯁꯨ ꯂꯥꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯐꯥꯁ ꯐꯨꯗꯇꯨꯗ ꯐꯝꯂꯤ ꯂꯥꯞꯇꯛꯅ ꯑꯦꯂꯤꯅꯥꯅ ꯃꯈꯨꯠꯇ ꯄꯦꯛ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯕꯣꯛꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯎꯕꯗ ꯄ꯭ꯔꯤꯇꯝꯅ ꯚꯥꯏ ꯂꯥꯛꯑꯦꯍꯦ ꯑꯦꯂꯤꯅꯥꯁꯤꯁꯨ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯔꯤ ꯄꯣꯠꯅꯤ ꯑꯁꯤ ꯁꯨꯝ ꯀꯣꯏ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯃ ꯑꯐꯥꯎꯕꯤꯗꯨꯗ ꯃꯁꯥ ꯇꯥꯛꯇꯨꯅ ꯀꯣꯏꯗꯣꯏ ꯁꯔꯨꯛ ꯑꯁ ꯅꯪ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯣꯍꯣ ꯀꯥꯔꯟ ꯅꯟꯗꯧ ꯑꯦꯂꯤꯅꯥꯁꯨ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯇꯥꯍꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯅꯥꯅꯣ ꯀꯥꯔꯟ ꯅꯟꯗ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅꯤꯗ ꯑꯦꯂꯤꯅꯥ ꯑꯩꯈꯣꯏ ꯍꯦꯔꯣ ꯐꯖꯕꯁꯤꯅ ꯊꯣꯟꯕꯤꯔꯤꯅꯦ ꯃꯤꯡꯁꯦ ꯖꯥꯠꯅꯤꯍꯦ ꯑꯦꯂꯤꯅꯥ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯏꯁ ꯑꯩ ꯁꯣꯝꯇ ꯊꯣꯟꯍꯟ ꯇꯥꯔꯦ ꯀꯥꯔꯟꯗꯣ ꯌꯥꯝ ꯉꯥꯡꯉꯥꯅꯨ ꯅꯪꯁꯨ ꯀꯩꯅꯣ ꯄꯤꯅꯤꯕꯣ ꯄꯤꯔꯛꯑꯣ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯈꯤꯁꯦ ꯄ꯭ꯔꯤꯇꯝꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯏ ꯃꯥꯗꯤ ꯂꯧꯁꯤꯟꯕꯩ ꯋꯥꯈꯜꯗꯅꯦ ꯈꯜꯂꯤꯕ ꯆꯥꯕꯒꯤ ꯈꯥꯏꯗꯣꯛꯄꯩ ꯋꯥꯈꯜꯗꯤ ꯈꯜꯂꯝꯃꯣꯏ ꯑꯗꯨꯅꯅꯦ ꯑꯦꯗꯤꯁꯟ ꯄ꯭ꯔꯤꯇꯝꯗ ꯁꯨꯛꯂꯒ ꯌꯦꯡꯂꯗꯨꯅ ꯅꯪ ꯑꯃꯀꯣ ꯑꯗꯣ ꯀꯩ ꯆꯥꯁꯦ ꯍꯥꯏꯕꯅꯣ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯑꯦꯗꯤꯁꯟꯒ ꯄ꯭ꯔꯤꯇꯝꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯦꯂꯤꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯁꯣꯝꯗ ꯂꯦꯟꯆꯦꯟꯕꯁꯨ ꯁꯟꯒꯤ ꯁꯪꯒꯣꯟꯗ ꯁꯖꯤꯛꯁꯤꯡꯗꯨ ꯊꯥꯕꯤꯔꯒ ꯃꯊꯟꯇ ꯁꯟꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯑꯔꯥꯡꯕꯤ ꯆꯥꯎꯅꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤꯅꯦ ꯅꯣꯏ ꯁꯤꯒꯨꯝꯕ ꯑꯍꯥꯎꯕꯁꯦ ꯆꯥꯕ ꯐꯪꯉꯔꯣꯏꯗꯕꯅꯤ ꯁꯦ ꯆꯥꯔꯣꯕ ꯑꯩ ꯏꯁꯩ ꯁꯛꯀꯦ ꯃꯨꯠ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯁꯥꯏꯅꯕ ꯀꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯗꯨ ꯃꯣꯟꯗꯥ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏ ꯉꯝꯗꯦ, ꯇꯧꯒꯦ ꯈꯟꯕ ꯏꯇꯧꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ, ꯅꯛꯁꯤꯟꯅꯒꯦ ꯍꯣꯠꯅꯗ꯭ꯔꯤ ꯅꯛꯁꯤꯟꯕ ꯉꯝꯗꯦ, ꯅꯪꯕꯨ ꯌꯦꯡꯒꯦ ꯈꯟꯖꯕ ꯌꯦꯡꯖꯕ ꯉꯝꯗꯦ꯫ ꯂꯤꯛꯁꯤꯅꯥꯗꯨ ꯀꯣꯟꯊꯣꯡ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯉꯁꯥꯏꯗꯒꯤ ꯅꯣꯛꯀꯤ ꯇꯧꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯗꯨ ꯐꯅ ꯀꯨꯏꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯈꯧꯗꯦꯝꯂꯒ ꯈꯔ ꯀꯟꯂꯞ ꯂꯟꯆꯦꯟꯕ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯤꯡꯁꯦ ꯃꯤ ꯃꯁꯦꯜꯗꯅ ꯋꯥꯒ ꯍꯥꯏꯕ ꯉꯝꯖꯗꯕ, ꯀꯟꯅꯒ ꯍꯟꯅꯒ ꯌꯦꯡꯕ ꯉꯝꯖꯗꯕ, ꯑꯗꯨꯒ ꯁꯥ ꯁꯟꯗꯅ ꯏꯁꯩꯒ ꯁꯛꯆꯤꯟꯕ ꯍꯩꯕ ꯃꯤꯌꯥꯝ ꯂꯩꯗ ꯁꯥꯏꯁꯦ꯫ ꯂꯟꯆꯦꯟꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗ ꯂꯤꯛꯁꯤꯅꯥ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯑꯔꯥꯡꯕꯤ, ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ꯫ ꯁꯖꯤꯛꯁꯤꯡꯁꯦ ꯂꯣꯏ ꯆꯥꯁꯤꯜꯂꯣ꯫ ꯂꯟꯆꯦꯟꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯖꯤꯛꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯄ ꯍꯧꯏ꯫ ꯂꯤꯛꯁꯤꯅꯥꯁꯨ ꯂꯟꯆꯦꯟꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯁꯤ ꯑꯩ ꯇꯧꯒꯦꯀꯣ ꯈꯪꯅꯤꯕ꯫ ꯃꯁꯥꯏꯗꯨ ꯐꯨꯔ ꯑꯃꯨꯛ ꯀꯥꯝꯈꯠꯂꯤ꯫ ꯃꯥꯁꯨ ꯃꯈꯣꯡꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯏꯅꯦ! ꯑꯍꯣ ꯏꯅꯦ! ꯑꯍꯣ ꯏꯅꯦ! ꯀꯥꯏꯗ ꯂꯩꯒꯦ? ꯑꯉꯝꯕꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯂꯟꯆꯦꯟꯕ ꯐꯃꯨꯡꯗ ꯍꯦꯛꯇ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯅꯥꯀꯣꯡꯗꯨ ꯃꯣꯟꯅ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯦ꯫ ꯈꯣꯟꯖꯦꯜꯅꯤ ꯀꯥꯏꯅ ꯍꯪꯉꯣꯏ ꯈꯣꯡꯕꯗꯧꯅ ꯒꯣꯒꯥ ꯒꯣꯒꯥ, ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯅꯤꯅ ꯈꯪꯗꯦꯃꯤ꯫ ꯌꯨꯝꯗ ꯃꯦꯟ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯨꯒꯦ ꯂꯥꯛꯄꯁꯤ ꯀꯔꯥꯏꯗꯒꯤꯅꯣ ꯀ꯭ꯋꯥꯛ ꯃꯟꯕꯤꯁꯦ ꯍꯦꯛ ꯑꯩꯈꯣꯏ ꯈꯨꯟꯗ ꯁꯠ ꯂꯥꯛꯆꯜꯂꯤ꯫ ꯂꯤꯛꯁꯤꯅꯥꯗꯤ ꯍꯥꯟꯅꯗꯒꯤ ꯀꯟꯅ ꯀꯟꯅ ꯑꯁꯨꯝ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯅꯦꯅꯦ! ꯑꯍꯣ ꯅꯦꯅꯦ! ꯑꯍꯣ ꯏꯅꯦ! ꯂꯟꯆꯦꯟꯕ ꯃꯔꯥꯏꯕꯛꯇ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯏ꯫ ꯃꯁꯤꯒꯤ ꯁꯤꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤꯁꯦ ꯐꯥꯎꯁꯨ ꯐꯥꯎꯈ꯭ꯔꯦ꯫ ꯃꯤ ꯄꯥꯈꯪ ꯂꯩꯕ ꯏꯃꯨꯡꯁꯤꯗ ꯂꯥꯛꯑꯒ ꯀꯩꯅꯣ ꯃꯥꯡ ꯈꯜꯂꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯗꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯏ꯫ ꯂꯤꯛꯁꯤꯅꯥ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯛꯏ꯫ ꯂꯟꯆꯦꯟꯕꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯤꯛꯁꯦ ꯀꯩ ꯂꯩꯔꯒꯦ? ꯏꯃꯥꯗꯤ ꯂꯩꯇꯤꯌꯦ꯫ ꯂꯤꯛꯁꯤꯅꯥ ꯃꯁꯥꯏꯗꯨ ꯐꯠ ꯀꯥꯝꯈꯠꯂꯒ ꯀꯔꯤ? ꯂꯤꯛꯁꯤ ꯀꯥꯏꯗꯤ ꯍꯥ? ꯀꯩ ꯊꯣꯛꯅꯗꯅ ꯁꯣꯔꯠꯀꯠꯀ ꯀꯧꯔꯛꯏꯅꯣ? ꯑꯩ ꯃꯤꯡ ꯈꯪꯗ꯭ꯔꯣ ꯅꯪ? ꯂꯤꯛꯁꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯏꯗꯨ ꯑꯃꯨꯛ ꯐꯠ ꯀꯥꯝꯈꯠꯂꯤ꯫ ꯂꯟꯆꯦꯟꯕ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯁꯥꯏꯁꯤꯕꯨ ꯍꯦꯛ ꯀꯛ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ, ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯐꯨ ꯍꯦꯛ ꯀꯥꯝꯈꯠꯂꯗꯅ꯫ What nonsense are you talking about me? What do you want from me? Are you really challenging me? Hey, you bastard! Machinda kabok pokpagom kari karino breng breng ngangtharei. Lancenba noki mayadu chiksillaga yarida lepoba grammar yaudaba English do. Liksina sauna chingsilladuna lancenbada masam foi. Nang khangbra hana si khangbra na. Os thadoi nai kaino pinore siba. Nai thadoi bane. Ai lanjareba. Se grammar yaga yauroi do. Ai adum tarageba. Nang masi yam usiti masi. Leibak leiso tanjanduda kaithendagi hek kumlakpaga mapa charaduna tauramliba maongdu ubada sumangdagi pakhatna. Hey, karino ne noina tawridubo? Imphal ibema kaidawrage me? Ibunga kaino ne tawridubo? Liksina khangprik khangi. Pairamba Lancenbagi masamdo khangtha thadorei. Liksina pakhatna noksinai. Makhotuna setliba khangraugi pocketoda phat amuk hamjili. Amuk sato itawraga ine ai jalage. Ai ngai khone he. Kai haige nangna sidaga la isibo. Changa thakisi ngai khodana. Liksina di khamba yadana thangalomda chenthokre. Ai ma tapna chalune he nangbo. Laune. Ine na kaithel ngamuk leirei. Cha kholaune nangbo. Yari ine kona charage. Chena laurami thangal yoramdaida khudi amuk he khangthi thijilli. Ya sire. Uprangna uplaga hek tai. Madu ubada Lancenbado nokning luraba male. Kanna mabuk paiduna pukli tingba makhai nokli. Lebak leiti pakhatna. Ai ma turabra ne he. Imungo amta hogot pirusi laune he. Nangna noktana leiridubo kaino ne. Lau ko. Lebak lei prap changsilagduna Liksina bu hogatpi. Liksina ikaibana mamaido ngaksan ngangli.
ꯇꯨꯕꯒꯤ ꯐꯤꯔꯣꯜꯗꯣ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯦ ꯑꯩ ꯆꯠꯂꯒꯦ꯫ ꯌꯥꯔꯗ꯭ꯔꯅꯦꯍꯦ ꯁꯥꯏꯀꯜꯗ ꯇꯧꯔꯒ ꯏꯕꯨꯡꯉꯣ ꯊꯤꯟꯍꯟꯁꯤꯗꯅ ꯅꯪꯕꯨ ꯁꯣꯛꯇ꯭ꯔꯣ? ꯌꯥꯔꯦꯅꯦꯅꯦ ꯁꯣꯛꯇꯦꯗ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯂꯩ ꯃꯆꯤꯟꯗ ꯁꯣꯟꯍꯧꯏ꯫ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯂꯟꯆꯦꯟꯕ ꯅꯣꯛꯄ ꯈꯥꯡꯂꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯕꯣ ꯏꯃꯥ? ꯌꯥꯔꯦ ꯅꯪꯁꯨꯕꯀꯣ ꯃꯤ ꯏꯀꯥꯏꯔꯝꯃꯅꯤ ꯅꯪꯅ ꯄꯨꯡꯅꯣꯛꯇ ꯍꯦꯛ ꯅꯣꯛꯁꯤꯟꯕꯤꯗꯅ꯫ ꯅꯠꯇꯦꯅꯦ ꯀꯃꯥꯏ ꯅꯣꯛꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ ꯏꯃꯥ? ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯗꯤꯋꯥꯂꯤꯒꯤ ꯀꯦꯟꯗꯜꯒ ꯈꯔ ꯊꯥꯟꯁꯤ ꯍꯣꯔꯦꯟꯗꯤ꯫ ꯏꯃꯥ ꯆꯥꯛ ꯊꯥꯡꯒꯠꯂꯒꯦꯀꯣ ꯅꯪꯁꯨ ꯙꯞꯀ ꯑꯝꯇ ꯊꯥꯔꯨ ꯂꯥꯎꯁꯦ ꯏꯃꯥꯗ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯝꯗ ꯑꯦꯗꯤꯁꯟꯒ ꯄ꯭ꯔꯤꯇꯝꯒ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯄ꯭ꯔꯤꯇꯝꯅ ꯚꯥꯏ ꯒꯤꯞꯁꯦ ꯀꯩꯅꯣꯝꯇ ꯌꯦꯡꯁꯦ ꯍꯥꯡꯇꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯑꯦꯗꯤꯁꯟ ꯃꯐꯤ ꯍꯣꯡꯅ ꯍꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯃꯁꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯃꯈꯩꯗꯣ ꯅꯤꯡꯊꯤꯅ ꯐꯤꯌꯥꯟꯗ ꯌꯥꯟꯁꯤꯜꯂꯒ ꯃꯥꯁꯨ ꯐꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯦꯛ ꯕꯣꯛꯁꯇꯣ ꯍꯥꯡꯇꯣꯛꯏ꯫ ꯋꯥ ꯐꯨꯔꯤꯠꯁꯤꯗꯤ ꯈꯨꯐꯖ ꯑꯃ ꯇꯧꯏꯍꯦ꯫ ꯄ꯭ꯔꯥꯏꯁꯀꯗꯤ ꯐꯖꯅ ꯋꯥꯡꯉꯝꯃꯅꯤꯍꯦ ꯚꯥꯏꯁꯤꯗꯤ꯫ ꯑꯦꯗꯤꯁꯟ ꯐꯨꯔꯤꯠꯇꯨ ꯌꯦꯡꯂꯒ ꯇꯞꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯄꯤꯔꯛꯏꯁꯤꯗꯤ? ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯀꯤꯠ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯄꯤꯔꯛꯀꯦꯁꯨ ꯃꯊꯪ ꯄꯤꯔꯛꯑꯣꯅ ꯍꯥꯏ꯫ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯁꯣꯏꯗ꯭ꯔꯦ ꯑꯦꯂꯤꯅꯥꯁꯦ ꯅꯪ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯦ ꯑꯩꯅ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯅ ꯃꯥ ꯂꯣꯏꯅꯔꯤꯁꯦ ꯏꯆꯝ ꯆꯝꯅꯅꯤꯀꯣ ꯂꯦꯛꯁꯤꯅꯥꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯚꯥꯏ꯫ ꯑꯦꯂꯤꯅꯥꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯀꯦ ꯇꯧꯅꯤ꯫ ꯑꯗꯣ ꯗꯥꯏꯂꯣꯛꯇꯨꯗꯩ ꯍꯦꯟꯗꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯐꯔꯦ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯂꯦꯛꯁꯤꯅꯥ ꯅꯨꯡꯁꯤ ꯍꯥꯏꯁꯤꯗꯤ ꯑꯦꯂꯤꯅꯥꯗꯤ ꯈꯪꯉꯕ꯭ꯔꯣ? ꯈꯪꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕꯣ꯫ ꯑꯩꯅꯁꯨ ꯍꯥꯏꯗꯦ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯤ꯫ ꯅꯪ ꯍꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯍꯧꯕꯅ ꯐꯅꯤꯗ ꯇꯨꯡꯗ ꯑꯃꯁꯨ ꯀꯥꯏꯅꯗꯅꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯚꯥꯏ ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯈꯤꯒꯦ꯫ ꯍꯦꯜꯂꯣ꯫ ꯑꯁꯣꯝꯗꯒꯤ ꯑꯦꯂꯤꯅꯥꯅ ꯐꯨꯔꯤꯠꯇꯣ꯫ ꯅꯥꯀꯟꯗꯒꯤ ꯄ꯭ꯔꯤꯇꯝ ꯑꯦꯂꯤꯅꯥꯔꯣ? ꯃꯥꯅꯦ ꯑꯩꯅꯦ꯫ ꯑꯦꯂꯤꯌꯥ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯅ ꯄꯤꯔꯛꯏꯁꯤꯗꯤ? ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯝ ꯄꯤꯔꯒ ꯌꯥꯝꯕꯗꯨꯗ꯫ ꯏꯁ ꯌꯥꯝꯗꯦ ꯀꯩꯁꯨ꯫ ꯑꯗꯣ ꯄꯥꯝꯕꯨ ꯄꯥꯝꯃꯕ꯭ꯔꯕ? ꯄꯥꯝꯃꯦ꯫ ꯑꯗꯣ ꯊꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯆꯞꯇ ꯇꯦꯛꯁ ꯇꯧꯅꯔꯁꯤ꯫ ꯄ꯭ꯔꯤꯇꯝꯁꯨ ꯆꯠꯇ꯭ꯔꯤꯑꯕ꯫ ꯄ꯭ꯔꯤꯇꯝꯅ ꯁꯠ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯩ ꯂꯩꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯕꯣ? ꯆꯠꯂꯣꯔꯣ? ꯀꯥꯔꯟꯗꯤꯍꯦ ꯅꯪꯁꯨ꯫ ꯑꯦꯂꯤꯅꯥꯗꯤ ꯍꯔꯥꯎꯔꯗꯨꯅ ꯂꯣꯅ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯀꯩꯝ ꯌꯦꯠꯇꯦꯗ ꯄ꯭ꯔꯤꯇꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯣ ꯊꯝꯃꯒꯦꯀꯣ? ꯊꯝꯃꯣ ꯌꯥꯔꯦ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯗꯤꯁꯟ ꯄ꯭ꯔꯤꯇꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯅꯪ ꯀꯥꯔꯟ ꯇꯧꯔꯛꯏꯗꯨꯅ? ꯀꯩꯁꯨꯝ ꯈꯜꯂꯝꯃꯣꯏꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯣꯔꯦꯟ ꯇꯞꯅ ꯍꯜꯂꯣꯀꯣ꯫ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯍꯜꯂꯣ ꯀꯥꯏ ꯍꯥꯏꯔꯛꯑꯗꯤ ꯑꯩꯁꯨ ꯁꯤꯃꯤꯟꯅꯒꯦ ꯇꯧꯅꯤ꯫ ꯁꯣꯝꯗ ꯂꯦꯛꯁꯤꯅꯥꯁꯨ ꯉꯁꯥꯏ ꯇꯨꯔꯨꯕꯒꯤ ꯃꯈꯨꯠꯀ ꯈꯨꯎꯒꯗꯨ ꯈꯔ ꯈꯦꯕꯥꯠꯄꯗꯨ ꯂꯤꯂꯤꯕꯨ ꯇꯧꯔꯒ ꯃꯪꯒꯣꯜꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯍꯤꯗꯥꯛ ꯇꯩꯍꯜꯂꯝꯃꯤ꯫ ꯑꯩ ꯇꯞꯅ ꯇꯩꯌꯣ ꯃꯤꯜꯂꯤꯌꯦ ꯅꯥꯕꯅ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯑయ్ꯌꯣ ꯆꯦꯕꯦꯝ ꯅꯪ ꯌꯥꯝ ꯈꯠꯃꯜꯂꯤꯍꯦ ꯑꯁꯦꯡꯕ꯫ ꯃꯤ ꯅꯨꯄꯥꯗꯨꯗꯕꯨ ꯅꯪꯅ ꯅꯁꯝ ꯐꯣꯏꯌꯦꯅꯦ꯫ ꯑꯩꯅ ꯗꯥꯂꯟꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯈꯨꯄꯥꯛꯁꯤꯅ ꯐꯥꯛ ꯂꯥꯎꯅ ꯅꯞꯄꯗꯕꯅꯤ ꯅꯪ꯫ ꯂꯤꯂꯤ ꯋꯥ ꯉꯥꯡꯅ ꯂꯦꯛꯁꯤꯅꯥꯒꯤ ꯑꯅꯥꯕꯗꯨꯗ ꯈꯨꯄꯥꯛꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯦꯛꯁꯤꯅꯥꯁꯨ ꯅꯥꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯏꯃꯥ ꯌꯣꯡꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯁ ꯅꯥꯏꯅꯦ꯫ ꯆꯦꯕꯦꯝ ꯁꯣꯏꯈꯤꯕꯅꯤ ꯁꯣꯔꯤ ꯁꯣꯏꯈꯤꯕꯅꯤ꯫ ꯂꯦꯛꯁꯤꯅꯥꯗꯣ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯃꯁꯤ ꯉꯥꯡꯁꯤ ꯃꯃꯥꯏꯁꯤ ꯏꯊꯛ ꯏꯊꯛꯑꯗꯨꯅ ꯑꯩꯅ ꯇꯞꯅ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯥꯃꯅ ꯁꯤꯗꯣꯔꯦꯕ꯫ ꯃꯤꯃꯤꯁꯨ ꯆꯪꯂꯛꯂꯒ ꯁꯣꯐꯥꯗ ꯍꯥꯏꯐꯦꯠ ꯐꯝꯂꯒ ꯑꯩꯃ ꯕꯦꯃꯥ ꯅꯪꯕꯨ ꯈꯣꯡꯒꯗꯣ ꯈꯔ ꯐꯠꯇ꯭ꯔꯤꯕꯣꯅꯦ? ꯂꯦꯛꯁꯤꯅꯥ ꯃꯅꯦ ꯂꯥꯛꯄꯗꯨꯗ ꯅꯣꯛꯂꯒ ꯐꯔꯦꯗꯅꯦꯅꯦ ꯈꯤꯇꯪ ꯅꯥꯔꯤ ꯇꯧꯔꯤꯌꯦ꯫ ꯐꯖꯅ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣꯅꯦ ꯅꯪꯕꯨ? ꯐꯔꯦ ꯄꯣꯊꯥꯔꯣ꯫ ꯂꯤꯂꯤ ꯍꯩ ꯅꯪ ꯆꯦꯕꯦꯝꯁꯨ ꯃꯈꯣꯡ ꯅꯥꯔꯦ ꯑꯗꯨ ꯅꯪ ꯆꯥ ꯈꯤꯇ ꯂꯣꯜꯂꯨ ꯆꯠꯂꯣ ꯑꯩ ꯍꯣꯇꯦꯜꯗꯒꯤ ꯇꯟ ꯂꯧꯕꯤꯔꯛꯀꯦ꯫ ꯅꯪ ꯗꯥꯂꯟꯁꯨ ꯃꯃꯥꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯦꯛꯁꯤꯅꯥ ꯂꯟꯆꯦꯟꯕ ꯄꯟꯕꯗ ꯏꯄꯥ ꯄꯥꯈꯠꯅ
Dalan, nate, lanjinba. Kaygino nine? Ataygi natida, nang sukong nabaduda, ay susatokpado nungayti. Liligi tuition paisado, lauro lao haigiban. Hangam jupuragni, nang yam chazaning bado, ngaga tauraga thongi. Diwali da hanaba kenda sulairaki ko. Lili di noki, liksina giban tau ying do nande. Memi, Lili da onsin do na. Ay, nayaki gata na lairano, nang dalan lakpa na halani haba na tro. Ay chale ko, kendal ga thandaw ni. Nang na kay no silamo, ay kuira oy. Memi thokraba matung, Lili nanlak na rai. Oy, no hero la ani, ay chalo lagi ko, pamamo. Namay do da nit yang na, ikat la dana ay dong na. Yeng thorakpada lanchen belli pagalayrami. Madu ubada leksinado khangladuna khanghau hokatpada khongpham chadaduna long hai tharai. Lanchen ba jangsil lakduna ta phaduna ngai. Leksina lanchen bada mitpham hongda yengi. Lanchen ba so ado mangai. Lili so isinga sa balayrami haiduna coffee oina semlaga thuna thoraklami. Leiramli ba phibam do ubada Mila iye. Lanchen baga leksina ga khangpre khangi. Ngakamba leksina do khang tha do ki lanchen bana. Leksina makha da hekta long na hai tharai. Ayo! Amo long ge tawi. Lili na coffee makut namana pairaga leksina ge makut tu paiduna sami. Aduga mamitu lanchen barom da yengnaga mangak no maga Lili michi khajili.